ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯂꯩꯈꯥ ꯇꯥꯍꯧꯔꯦ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ? ꯊꯣꯏꯕꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯊꯧꯁꯥꯈꯤꯗꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯔꯛꯄ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯈꯔ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯏꯕꯕꯨ ꯀꯥꯎꯈꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯐꯣꯟ ꯀꯌꯥ ꯇꯧꯖꯔꯛꯄꯗ ꯃꯍꯥꯛꯅ ꯄꯥꯏꯈꯤꯗꯕ, ꯀꯣꯜ ꯋꯦꯇꯤꯡ ꯀꯌꯥ ꯂꯩꯔ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯔꯤꯁꯤꯞ ꯇꯧꯈꯤꯗꯕꯗꯨꯅ ꯃꯍꯥꯛ ꯀꯝꯗꯧꯅ ꯊꯣꯏꯕꯗ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩ ꯃꯥꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯃꯉꯥꯅꯤꯒꯤ ꯇꯨꯡꯗꯗꯤ ꯅꯣꯡꯃ ꯊꯣꯏꯕ ꯂꯥꯛꯄꯗꯣ ꯄꯨꯔꯅꯤꯃꯥꯅ ꯉꯥꯏꯈꯤ꯫ ꯊꯣꯏꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯄꯨꯔꯅꯤꯃꯥꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯈꯥꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯄꯨꯔꯅꯤꯃꯥꯅ ꯈꯥꯝꯂꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯣꯏꯕ, ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯦꯝꯅꯔꯒ ꯄꯨꯔꯅꯤꯃꯥꯗ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯉꯥꯛꯄꯤꯕ? ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯗꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯑꯃ ꯈꯨꯝꯂꯛꯏ, ꯇꯥ ꯊꯣꯏꯕ, ꯑꯁꯦꯡꯕꯅꯦ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ꯫ ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯌꯥꯗ ꯋꯥꯈꯤꯕ, ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯧꯁꯥ ꯋꯥꯁꯥꯕꯤꯗ꯭ꯔꯕꯗ ꯑꯩꯅ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯕ ꯌꯥꯈꯤꯗꯕ, ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯞꯂꯒ ꯂꯦꯟꯈꯤ꯫ ꯅꯍꯥꯛꯅ ꯑꯍꯦꯟꯕ ꯀꯌꯥ ꯄꯥꯝꯕꯗꯒꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯧꯁꯥꯈꯤꯗꯦ, ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯀꯥꯔꯝꯕ ꯅꯥꯄꯜ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛꯁꯨ ꯅꯥꯄꯜ ꯀꯥꯈꯣ, ꯃꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ꯫ ꯅꯪꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ, ꯅꯨꯄꯥ ꯀꯌꯥꯅ ꯉꯥꯎꯅꯐꯝꯅꯤ, ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯃꯈꯣꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯒꯨꯝꯕ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯃꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯄꯛꯆꯗꯦ꯫ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯗꯤ ꯀꯩꯁꯨꯝ ꯑꯣꯏꯗꯕꯅꯦ, ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯆꯥꯕꯅꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯑꯩꯕꯨ ꯊꯧꯁꯥꯗꯕꯅꯦ, ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯞꯂꯒ ꯍꯥꯏꯔꯤꯕꯗꯣ ꯄꯛꯆꯗꯦ꯫ ꯑꯗꯨꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗꯨꯅꯤ, ꯒꯨꯝꯚꯤꯔꯅ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃ ꯆꯥꯔꯝꯗꯥꯏꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯅꯪꯅꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ꯫ ꯑꯩ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯄꯨꯔꯅꯤꯃꯥꯗ ꯊꯤꯅ ꯆꯩꯔꯛꯏ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯊꯤꯅ ꯆꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯩꯍꯧꯈꯤ꯫ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯍꯧꯔꯦ꯫ ꯊꯣꯏꯕꯗꯤ ꯇꯁꯦꯡꯅꯃꯛ ꯄꯨꯔꯅꯤꯃꯥꯕꯨ ꯀꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕ, ꯁꯣꯏꯔꯨꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯄꯨꯔꯅꯤꯃꯥꯗ ꯉꯥꯡꯈꯤ, ꯆꯩꯈꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯃꯇꯦꯡ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯍꯟꯗꯨꯅ ꯆꯩꯔꯛꯏ, ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯅꯍꯥꯛꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯥꯡꯉꯨ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯥꯄꯟ ꯈꯔ ꯀꯥꯈꯤꯗꯨꯅ ꯅꯍꯥꯛꯅ ꯌꯥꯗꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯃꯁꯨ ꯐꯪꯗ ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯒ ꯂꯦꯟꯖꯧ꯫ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯔꯤꯕꯅꯣ? ꯅꯪꯗꯤ ꯁꯛ ꯐꯖꯕꯤꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯅꯥ ꯂꯩꯕꯒꯦ? ꯅꯪꯒꯤꯗꯃꯛ ꯅꯨꯄꯥ ꯑꯐꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯇꯥ ꯊꯣꯏꯕꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯃꯥꯒꯤꯗꯃꯛ ꯋꯥꯔꯨꯅꯣ꯫ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯃ ꯈꯜꯂꯨ ꯀꯩꯅꯣ? ꯅꯪꯅꯕꯨ ꯋꯥꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯀꯔꯦꯝꯅꯔꯒ ꯉꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯅꯤꯃꯥ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯊꯤꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯩꯆꯥꯛ ꯐꯪꯂꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯛꯏ, ꯊꯣꯏꯕꯁꯨ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ
mateng kaya ama pangnaba haduna mamanebisingi mateng nijay. Ado phawbada mamanebisingna ngalakpa cherakpa kaya tawbaduna Purnima hojikti mamai thampham khangdabana yumdagi thokide. Numit kayaniram mahak yumna tumil asum laiki kanamata punkide. Fattaba lambida changluraba aiti isana iral siyajaba tabane. Ai hojikti kanasu pullaroi. Aibusu imanebisingna miraibire. Aduga ta thoibanasu aibu khongoi nabire chaibire. Ai kanaga pullugani yumda tumil asum laiba tabane. Ai isana yana ai isana aramna lambida changlurabanina aina kanada mo hairune. Ai kanada su hairaroi. Fatraba aidi achumba lambi amada nongna semdoknaba honarage haduna Purnima numit adudagi matam kaya ama yumdagi inthok thokide. Mamanebisingna mahak tholaktabadagi nungaitaba kaya ama phawraduna Purnima bu thabak chatpa matamda kauba lae. Adu phawbada Purnima ithok thokide. Mahak lehawgi haduna adum lehawe. Thoibasu thabak sufam thokpa adum suba chatle. Thabak suba chatlabasu mamanebisinggi matengdagi Purnima gi paw tattana lawe. Mahak Purnima gi paw lawdabadi tawde. Mamanebisingna thoibada tattana tamme. Purnima se handakti mahakki lamchat sajalase kharadi hongle. Ekhoina khara nganglubaga nangna saikiba kaya aduna mahak hojik yumdagi thokse haibasu yadre. Tumil asum leire haduna mamanebisingna thoibarasu tamme. Thoibanasu mamanebising aduda phajana haijay. Ai Purnima bu yam nungsi. Mahakna matam khara arama lambida chalurabasu ai mabu kawba ngamde. Hekta manungsingi. Mahak pasum nungsiduna leire haduna thoibana wari kaya ama tamjay. Thoibanasu makha tana sunasu liki. Nakhoinasu Purnima khara yengsinbiyo. Aidi nungtigi thabak suba chatpanina mana kari dauri kamdauri haiba aidi phajana su khangde. Mahakna phajana gyan tana leibadune aina pamjariba. Matam khara leiraga nakhoina magi maramda asengma khanglabadi aingona mapawk tambirao haduna thoibana mamanebising aduda haire. Mamanebisingnasu phajana tambane. Mahak gyani phajana tarabane. Hanaga manadre. Mahak yamna honglabane. Ekhoisu magi mataw ase tasena ma yengba nungaite. Mahakna matam khara langlurabasu matam khara ngaururabasu mahak hojikti gyan taraklabanina ta thoibana mahakpu phajana loinabado ekhoisu pame. Asumna mamanebising aduga thoibaga wari kaya ama sanarba matungda numit kayani amasu Purnima mahak hanagi punsiga manadre. Mahak hojikti phanayamna honglabani. Purnima hojikti gyan tarakle. Mana chatlamba fattaba lamchat chat kaya adusu hongle habagi paw tabada thoiba kayagi mati haraujaki kayagi mati nungaijaki. Mahakna Purnima gi damak nungaiba manglan kaya amasu manglai. Purnima gi damak wakhal kaya ama sanarai. Mana tattana khalle. Hojikti Purnima gyan taraklabanina aina mabu phajana loinaragani. Mahakpu abu khanna mangau thialaroi. Aina mabu kupna senagani haduna thoibana nungaiba wakhal kaya ama khalle. Adubu sakhibi isai habasidi nongmatam oirabasu ngangi habaduni. Purnimana matam kuina mahak yumda gyan tare haduna leirabasu thoibaga mahaka paw phanakhidaba mamanebisingna phawba mahakpu tathina tawkhiba kaya aduna mahakna yumda leiba matamda paw phonanaba mi leite haduna jitinga paw phonadrabasu atopa mahaka hana wari sanakhiba marum mapangsinga aduga phonda wari saba khara khara horakle. Mahana wari sariba marum mapangsinga adugi marakta Priya kauba nupa ama yawe. Mahaka Purnimaga khara naksinna nungti numit khudingi wari tatana sanarei. Asomna thoibasu Purnima gyan tarabanina ai maga amuktung unage. Aigi hainingba kaya amasu lei. Mongonda loina hairage haduna mamanebisingda Purnimaga mahaka unanaba haduna pawjalei. Mamanebising aduna nongma Purnima khoida lae. Aduga wari khudimak loina hairare. Ta thoibana nangbu unaba pami hai. Ekhoida yamna toina wari kaya ama hairare. Nang maga amuktung uno. Aduga kari karino nakhoi anina hainingmusing ado loina hainaro haiduna mamanebising aduna Purnimada phajana hairare. Purnima su thoibana unase habadu yare. Makhoi ani nomugi numit amadu unaki wari sanaki. Wari sanaba numit aduda thoibana Purnimada phajana hairare. Ai matam kharadi imphana thabasu chalagani. Ai nangbu kawba ngamde. Ai nangmu yamno nungsi. Nahak hanagum phattaba lambida changano. Nahak gyan tana leiramo. Aina halakpa matamda nahak
ꯃꯉꯥꯎ ꯊꯤꯕ ꯊꯕꯛ ꯇꯧꯔꯝꯒꯅꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯐꯖꯅ ꯍꯥꯏꯔꯔꯦ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕ ꯃꯇꯝ ꯈꯔ ꯏꯝꯐꯥꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯊꯣꯏꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇꯤ ꯄꯨꯔꯅꯤꯃꯥꯒ ꯊꯣꯏꯕꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯗꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯗꯤ ꯑꯃꯨꯛꯁꯨ ꯄ꯭ꯔꯤꯌꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯊꯣꯏꯕꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯣꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯄ꯭ꯔꯤꯌꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯔꯤ ꯂꯩꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯩ꯫ ꯄ꯭ꯔꯤꯌꯣꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥ ꯀꯌꯥ ꯑꯃ ꯆꯝꯅ ꯉꯥꯡꯕꯗꯨꯅ ꯄ꯭ꯔꯤꯌꯣꯅꯁꯨ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯄꯨꯔꯅꯤꯃꯥ ꯄ꯭ꯔꯤꯌꯣꯒ ꯃꯁꯛ ꯈꯪꯅꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯍꯟꯗꯦ꯫ ꯃꯍꯥꯛꯅ ꯂꯝ ꯂꯥꯞꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯣꯒ ꯃꯍꯥꯛꯀ ꯃꯁꯛ ꯈꯪꯅꯈ꯭ꯔꯕꯅꯤ, ꯎꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯄ꯭ꯔꯤꯌꯣꯅꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯄ꯭ꯔꯤꯌꯣꯗ ꯀꯩꯁꯨꯝꯗꯤ ꯍꯥꯏꯗꯦ꯫ ꯌꯥꯝꯅ ꯆꯝꯅꯗꯤ ꯂꯣꯏꯅꯕꯅꯤ꯫ ꯂꯣꯏꯅꯔꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯝꯅ ꯂꯣꯏꯅꯒꯅꯤ? ꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯄꯨꯔꯅꯤꯃꯥ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯝꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯏꯝꯐꯥꯜꯗ ꯊꯥ ꯑꯃ ꯍꯦꯟꯅ ꯊꯕꯛ ꯁꯨꯈꯤ꯫ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯊꯥ ꯑꯃ ꯍꯦꯟꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯑꯁꯣꯝꯗ ꯄꯨꯔꯅꯤꯃꯥꯅ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯃꯥꯒ ꯃꯥꯒ ꯆꯠꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯁꯨ ꯂꯥꯛꯑꯦ꯫ ꯄ꯭ꯔꯤꯌꯣꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯤ꯫ ꯆꯦꯟꯕꯤ ꯆꯣꯡꯕꯤꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯤꯌꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯦ꯫ ꯇꯣꯉꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯄ꯭ꯔꯤꯌꯣꯒ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯎꯅꯩ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯛꯄ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯄ꯭ꯔꯤꯌꯣꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯀꯌꯥ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥ ꯄ꯭ꯔꯤꯌꯣꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯣ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯈꯔ ꯂꯩꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯄ꯭ꯔꯤꯌꯣꯒ ꯄꯨꯔꯅꯤꯃꯥꯒ ꯎꯅꯔꯦ꯫ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯈꯤ, "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ" ꯍꯥꯏꯗꯨꯅ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯄ꯭ꯔꯤꯌꯣꯕꯨ ꯈꯔ ꯈꯔ ꯈꯟꯖꯕꯅ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ, ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄ꯭ꯔꯤꯌꯣꯗꯤ ꯄꯨꯔꯅꯤꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯟꯖꯕ, ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯄꯨꯔꯅꯤꯃꯥꯗ ꯁꯦꯟ ꯊꯥꯗꯕ ꯀꯩꯁꯨꯝ ꯄꯥꯝꯃꯨꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯩꯁꯥ ꯑꯌꯥꯝꯕ ꯄꯨꯔꯅꯤꯃꯥꯗ ꯄꯤꯈꯤ, ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤ꯫ ꯄꯨꯔꯅꯤꯃꯥꯗ ꯃꯍꯥꯛꯅ ꯎꯠ ꯆꯥꯏꯕ, ꯄꯨꯔꯅꯤꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯔꯪ ꯑꯔꯥꯛ ꯀꯌꯥ ꯑꯃ ꯎꯍꯟꯕꯗꯨꯅ ꯄꯨꯔꯅꯤꯃꯥꯗꯤ ꯄ꯭ꯔꯤꯌꯣꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ, ꯊꯦꯡꯅꯩ꯫ ꯄꯨꯔꯅꯤꯃꯥ ꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯎꯅꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯂꯥꯞꯅ ꯂꯥꯞꯅ ꯎꯅꯔꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯄ꯭ꯔꯤꯌꯣꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯨ ꯒꯥꯔꯤ ꯌꯥꯝꯅ ꯂꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯣꯅ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯤꯕ, ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕꯁꯤꯅ ꯄꯨꯔꯅꯤꯃꯥ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯌꯣꯗ ꯑꯃꯨꯛ ꯉꯥꯎꯔꯔꯦ꯫ ꯄ꯭ꯔꯤꯌꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛ ꯈꯨꯊꯤ ꯐꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯊꯤ ꯐꯪꯂꯦ ꯈꯪꯅ ꯈꯪꯅ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯄꯥꯛ ꯄ꯭ꯔꯤꯌꯣꯗ ꯉꯥꯎꯔꯤ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯣ! ꯄꯩꯁꯥꯕꯨ ꯊꯥꯗꯔꯕ, ꯑꯔꯪ ꯑꯔꯥꯛꯄꯨ ꯎꯔꯕꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯑꯁꯨꯝꯅ ꯉꯥꯎꯕ꯭ꯔꯥ? ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯉꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯌꯥꯝꯅ ꯀꯨꯏꯅ ꯈꯪꯅꯕ, ꯌꯥꯝꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯄ꯭ꯔꯤꯌꯣꯒ ꯄꯨꯔꯅꯤꯃꯥꯒ ꯊꯥ ꯑꯃꯔꯣꯝꯗꯤ ꯐꯥꯔꯦ ꯅꯨꯡꯁꯤꯅꯔꯛꯄ, ꯃꯔꯤ ꯂꯩꯅꯔꯛꯄ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯄ꯭ꯔꯤꯌꯣꯕꯨ ꯌꯥꯝꯅ ꯈꯟꯖꯕ, ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯄ꯭ꯔꯤꯌꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯔꯅꯤꯃꯥ ꯃꯇꯝ ꯑꯌꯥꯝꯕꯗꯤ ꯌꯥꯈꯤ꯫ ꯀꯣꯏꯔꯨꯁꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥ ꯃꯇꯝ ꯑꯌꯥꯝꯕꯗ ꯌꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯏꯈꯤ, ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯣꯏꯕꯅ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯄꯨꯔꯅꯤꯃꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯔꯅꯤꯃꯥ ꯀꯔꯤꯃꯠꯇ ꯇꯧꯖꯗꯕ ꯁꯥꯕ, ꯌꯥꯝꯅ ꯆꯝꯕ ꯁꯥꯗꯨꯅ ꯊꯣꯏꯕꯒ ꯍꯦꯛꯇꯃꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯏꯕꯗꯤ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯆꯝꯅ ꯉꯥꯎꯖꯔꯤ, ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯔꯤ꯫ ꯑꯁꯨꯝꯅ
Matam khara hokhrabagi tungdadi nomagi numil amada Purnimabu unasi haduna piyona puki. Aduga numil adudani Purnimagi thamoy ado piyona lawki. Thamoy lokhibata nattana Purnimagi video clip amasu piyona namki. Numitugi matungdagi Purnimadi Priyogi wakalda pangaw ngawki. Masada pakhatsaba akiba kaya amasu phawjay. Phawrabasu Priyo udrabadi layba ngamdaba mahakpu nungsiba asum helakki. Matam kuina nuti numit khudengi makhoi ani wari tatana sanai. Aduga asumna matam khara wari sanaraba matungdadi nomgi numil amadadi Purnimana phone tawba matamda Priyogi number ado off thamlammi. Numitugi matungdagi amuk hanna Priyogi number ado phone tawba sakkidre. Switch off haiduna adum laiki. Purnima thawai waba nungaitaba kaya amasum helai. Kaino mana tawribasibo mayawdabagisu natte. Numit marini mangani sure mana phone off tawribase mahak dorabun haduna nungaitaba wakal kaya amakhalai. Priyodi makhoiga thanaba khundagi natte yamna lapu khullamadagini. Asumna Priyogi maramda paw kaya ama phaw phalaktabadagi mahak Priyoga naknaba maram pangsingda Priyogi maramda wa hangba horakki. Phone tawduna Priyoga tinabani haiba marup amada mahakna Priyogi maramda wa hangki. Numit adudani Priyoga tinaba marup aduna Purnimada asengba khudima loina haidokkiba. Purnima nang hana Priyo kanana haiba masak khangdabra. Priyodi nupi thirabani pacha nupa amasu leirabani haduna Purnimada hairakki. Wahai adu taba matamdani Purnima mumitig mapri tarakki. Mahak thamoy sona kablakki. Mayambo aroibada Panthurilamni maikaidagi amukana khurumjari.